ꯑꯩꯉꯣꯟꯗ ꯇꯥꯗꯁꯨ ꯃꯉꯣꯟꯗ ꯇꯥꯍꯜꯂꯒ ꯑꯩꯉꯣꯟꯗ ꯇꯥꯗꯁꯔꯣ ꯀꯣꯏꯅꯕꯩꯁꯨ ꯍꯥꯟꯅ ꯍꯥꯏꯇꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯒ ꯀꯩꯅꯣꯅꯦ ꯊꯥꯔꯛꯏꯔꯣ ꯃꯥꯏꯗꯣ ꯀꯩꯅꯣꯁꯦ ꯍꯥ ꯀꯔꯤ ꯅꯨꯄꯥ ꯊꯤꯔꯤꯕ ꯁꯛꯀꯨꯊꯤꯗꯨ ꯆꯧꯕ ꯌꯥꯗꯨꯒ ꯅꯪꯅ ꯄꯥꯝꯕ ꯒꯥꯔꯤꯗꯣ ꯆꯤꯆꯦ ꯂꯩꯕꯤꯗꯦ ꯅꯨꯄꯥ ꯑꯝꯇ ꯁꯦꯝꯕꯤꯗꯅ ꯇꯣꯝꯕꯤ 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 ꯁꯤꯗ ꯂꯥꯛꯑꯣ ꯉꯁꯤ ꯅꯪ ꯐꯣꯟ ꯂꯩꯒꯦ ꯅꯨꯄꯥ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯑꯁꯦꯡꯕꯩꯔꯁꯨ ꯌꯥꯏ ꯃꯥꯅ ꯂꯩꯒꯦꯕ ꯅꯨꯄꯥ ꯑꯝꯇ ꯁꯦꯝꯃꯣꯕ ꯑꯁ ꯅꯪꯒꯤꯁꯦ ꯄꯣꯠꯀ ꯑꯣꯟꯅꯁꯦ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯑꯣꯟꯅꯁꯦꯕ ꯁꯦꯝꯃ ꯁꯦꯝꯃꯣ ꯉꯥꯏꯈꯣ ꯆꯠꯈꯤꯅꯣ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯅꯣꯏ ꯅꯃꯥꯟꯅꯕꯗꯤ ꯑꯃ ꯈꯜꯂꯁꯦ ꯃꯁꯛ ꯐꯖꯕ ꯌꯥꯝꯅ ꯇꯥꯏꯅꯦ ꯌꯥꯔꯣꯀꯣ ꯅꯣꯏꯒꯤ ꯃꯔꯛꯇ ꯃꯁꯛ ꯐꯖꯕꯗꯤ ꯂꯩꯌꯦꯕꯨ ꯑꯩꯈꯣꯏ ꯏꯆꯦ ꯁꯛꯁꯤꯅ ꯑꯩꯈꯣꯏꯁꯦ ꯁꯤꯜꯂꯛꯑꯒꯦ ꯑꯩꯈꯣꯏ ꯃꯥꯏꯁꯦ ꯑꯗꯨꯗꯤ ꯊꯤꯔꯤꯕ ꯁꯛ ꯈꯨꯊꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯥꯒꯅ ꯀꯃꯥꯏꯅ ꯄꯣꯛꯕꯅꯣ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯑꯩ ꯍꯦꯔꯦ ꯃꯨꯁꯜꯂꯦ ꯅꯪ ꯈꯛꯇꯅꯤ ꯈꯤꯇꯪ ꯐꯖꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯧꯔꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯧꯏꯗꯨꯗꯤ ꯑꯩ ꯆꯧꯗꯕꯗꯤ ꯈꯔ ꯃꯨꯖꯕꯩ ꯋꯥꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯃꯥꯁꯦ ꯑꯥꯏꯖꯤꯒ ꯐꯦꯁꯕꯨꯛ ꯑꯃ ꯄꯥꯏꯍꯜꯂꯁꯦ ꯌꯨꯇꯨꯕ ꯍꯥꯡꯍꯜꯂꯗꯤ ꯃꯌꯥꯝꯁꯤꯒ ꯚꯤꯎꯒ ꯀꯥꯏꯔ ꯌꯦꯡꯍꯜꯂꯣ ꯑꯗꯨ ꯅꯪꯅ ꯁꯤꯜꯂꯒ ꯄꯥꯏꯍꯜꯂꯨ ꯀꯩꯅꯣ ꯉꯥꯏꯈꯣ ꯆꯠꯈꯤꯅꯣ ꯐꯦꯁꯕꯨꯛꯁꯦ ꯑꯩ ꯏꯊꯟꯗ ꯄꯥꯏꯍꯟꯕ ꯌꯥꯔꯣꯏꯗꯕ ꯀꯩꯁꯦ ꯃꯥꯗꯤ ꯐꯣꯇꯣ ꯍꯥꯟꯅ ꯀꯥꯞꯄ ꯃꯊꯧ ꯇꯥꯔꯦ ꯐꯣꯇꯣ ꯀꯥꯞꯄ ꯃꯇꯨꯡꯁꯤꯗ ꯃꯥꯒꯤ ꯈꯤꯇꯪ ꯃꯥꯒꯤ ꯃꯌꯥꯁꯤ ꯎꯍꯟꯗ꯭ꯔꯕ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯈꯔ ꯌꯦꯡꯍꯜꯂꯒ ꯃꯌꯥꯁꯤ ꯏꯁꯇꯤꯛꯀꯔ ꯈꯨꯝꯍꯟꯒꯕ ꯑꯗꯩ ꯐꯖꯕꯁꯤ ꯂꯧꯊꯣꯛꯑꯁꯦ ꯑꯗꯨꯗꯤ ꯑꯩ ꯏꯆꯦ ꯀꯧꯈꯤꯒꯦ ꯅꯪ ꯂꯩꯔꯝꯃꯣꯀꯣ ꯁꯤꯗ ꯀꯣꯏꯅꯤ ꯅꯨꯄꯥ A few inches later. ꯂꯧꯈꯠꯁꯤ ꯂꯥꯛꯑꯦ ꯅꯪꯁꯦ ꯍꯧꯖꯤꯛ ꯐꯣꯇꯣ ꯀꯥꯞꯈꯤꯅꯦꯕꯀꯣ ꯑꯗꯣ ꯁꯥꯏꯗ ꯀꯥꯞꯀꯣ ꯌꯥꯔꯦꯀꯣ ꯁꯤ ꯈꯔ ꯂꯥꯞꯊꯣꯛ ꯅꯛꯁꯟꯗꯗꯤ ꯐꯖꯔꯣꯏꯌꯦ ꯅꯛꯁꯤꯟꯕꯗꯤ ꯃꯌꯥ ꯆꯧꯕꯁꯤ ꯎꯏꯁꯤꯅꯤ ꯔꯣꯂꯤ ꯁꯤꯗꯤ ꯌꯦꯡꯉꯣ ꯏꯆꯦ ꯀꯦꯃꯦꯔꯥ ꯑꯦꯛꯁꯟ ꯀꯩꯅꯣ ꯍꯥꯏꯁꯤꯅ ꯅꯌꯥꯗꯣ ꯎꯝꯖꯤꯜꯂꯣ ꯏꯆꯦ ꯌꯥꯗ꯭ꯔꯦ ꯂꯣꯏ ꯆꯣꯡꯊꯣꯛꯑꯦ ꯀꯩꯒꯤꯅꯣ ꯅꯌꯥꯗꯣ ꯎꯝꯖꯤꯜꯂꯣ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯎꯝꯖꯤꯜꯂꯣ ꯑꯁ ꯄꯥꯁꯕꯨꯛ ꯐꯣꯇꯣ ꯀꯥꯞꯄꯁꯨ ꯉꯥꯏ ꯌꯥꯔꯦ ꯐꯖꯔꯦ ꯁꯤ ꯐꯖꯔꯦ ꯁꯤ ꯂꯣꯏ ꯆꯣꯡꯊꯣꯛꯑꯦ ꯌꯥꯔꯣꯏ ꯅꯨꯄꯥ ꯑꯝꯇ ꯌꯥꯔꯣꯏ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯁꯤꯝꯇ ꯌꯥꯔꯝꯃꯅꯤ ꯁꯤꯗꯤ ꯌꯥꯏ ꯁꯤꯡꯗꯣ ꯌꯥꯏ ꯁꯤꯕꯨꯗꯤ ꯌꯥꯏ ꯑꯗꯨꯗ ꯅꯪ ꯅꯨꯄꯥ ꯐꯪꯒꯅꯤ ꯁꯣꯏꯗꯅ ꯑꯗꯣ ꯇꯌꯥꯏꯒ ꯏꯕꯥꯅꯤꯒꯤ ꯒꯥꯔꯤꯒ ꯑꯥꯏꯐꯣꯟꯗꯨꯗꯤ ꯂꯩꯒꯦꯍꯦ ꯅꯣꯏꯅꯤꯒꯤꯕꯨ ꯅꯨꯄꯥꯗꯨꯗ ꯐꯪꯉꯅꯤ ꯍꯣꯏꯁꯦ ꯅꯪ ꯐꯦꯁꯕꯨꯛꯇꯣ ꯍꯣꯔꯦꯟ ꯍꯥꯡꯗꯣꯛꯑꯁꯦ ꯑꯗꯨꯗꯨꯒ ꯏꯕꯥꯅꯤꯒꯤꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯕꯥ ꯂꯩꯒꯦ ꯁꯣꯏꯔꯗꯤ ꯅꯨꯄꯥꯒꯥꯏ ꯐꯪꯉꯣꯏꯗꯕꯅꯤꯀꯣ Later that same evening. ꯐꯦꯁꯕꯨꯛ ꯍꯥꯡꯕꯁꯦ ꯑꯥꯙꯔꯒ ꯆꯪꯕ꯭ꯔꯣ ꯀꯥꯏꯗ ꯑꯙꯥꯔꯅꯣ ꯆꯪꯗꯕꯅꯤ ꯄꯥꯁꯄꯣꯔꯠꯀ ꯆꯪꯖꯥꯠꯂꯣ ꯀꯔꯤꯝ ꯆꯪꯗꯦ ꯃꯤꯁꯤ ꯈꯪꯈꯤꯗ꯭ꯔꯦ ꯀꯔꯤꯝ ꯆꯪꯉꯣꯏ ꯅꯪ ꯅꯍꯥꯟ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯆꯪꯉꯣꯏ ꯑꯗꯨꯗꯤ ꯍꯥꯡꯉꯣꯗꯅ ꯇꯣꯝꯕꯤ ꯁꯤ ꯉꯥꯡꯉꯤ ꯂꯥꯛꯑꯣ ꯍꯥꯡꯉꯨ ꯃꯥꯒꯤ ꯆꯤꯆꯦꯒꯤ ꯐꯦꯁꯕꯨꯛ ꯍꯥꯡꯕꯤꯗꯧꯕ ꯅꯣꯏ ꯑꯗꯨꯝ ꯇꯧ ꯌꯥꯕꯗꯨꯕꯨ ꯑꯩ ꯅꯣꯏ ꯅꯨꯄꯤꯒꯤ ꯑꯗꯨꯗ ꯍꯩꯇꯦ ꯐꯣꯇꯣꯁꯦ ꯁꯤꯅꯅꯦ ꯐꯣꯇꯣ ꯊꯥꯒꯠꯐꯝꯅꯦꯕꯀꯣ ꯑꯗꯨꯒ ꯃꯦꯁꯦꯖ ꯊꯥꯒꯠꯐꯝꯅꯦꯕ ꯁꯤꯗ ꯊꯥꯔꯛꯇꯣꯏꯅꯦꯕ ꯅꯪꯒꯤ ꯐꯣꯇꯣ ꯑꯃꯈꯛꯇꯪ ꯊꯥꯔꯛꯄꯗꯅꯦ ꯅꯨꯄꯥ ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯊꯥꯔꯛꯇꯣꯏꯅꯦꯕ ꯑꯗꯒꯤ ꯁꯤꯗꯅ ꯁ꯭ꯇꯣꯔꯤ ꯊꯝꯕ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯒꯗ꯭ꯔꯣ ꯇꯥꯅꯤ ꯁꯤꯗꯅ ꯁ꯭ꯇꯣꯔꯤ ꯊꯝꯐꯝꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯉꯁꯨ ꯁꯤꯗ ꯂꯣꯏ ꯌꯦꯡꯕ ꯌꯥꯔꯦ ꯑꯗꯣ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯐꯪꯕꯒꯗꯤ ꯁꯣꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯕꯥ ꯂꯩꯒꯦꯕ ꯅꯣꯏꯅꯤꯒꯤ ꯂꯩꯈꯤꯅꯦꯕ ꯑꯗꯣ
ꯁꯤꯗꯤ ꯑꯗꯨꯝ ꯄꯥꯏ ꯀꯔꯤ ꯌꯦꯛ ꯂꯩꯗ꯭ꯔꯕ ꯑꯐꯪ ꯅꯨꯄꯥ ꯇꯣꯛꯅꯔꯤꯕꯣ ꯀꯥꯏꯒꯗꯧꯕ ꯄꯥꯏꯍꯧꯔꯣ ꯄꯥꯏꯍꯧꯔꯣ ꯅꯪ ꯑꯩ ꯋꯥꯏ ꯉꯥꯛꯊꯣꯛꯎꯈꯤꯒꯦ ꯁꯤꯡꯕ ꯌꯥꯔꯦ ꯆꯪꯉꯣ ꯇꯨꯅꯅꯤ ꯅꯨꯄꯥꯅꯤꯅ ꯆꯣꯛꯄ 3 days later. ꯈꯣꯡꯄꯥꯟ ꯁꯣꯏꯅꯥꯎꯁꯤꯗ ꯀꯥꯏꯗ ꯉꯥꯗꯤ ꯂꯩꯇ꯭ꯔꯕꯅꯤ ꯉꯥ ꯑꯝꯇ ꯂꯧ ꯌꯥꯗꯦ ꯇꯧꯕꯅꯤ ꯀꯗꯥꯏ ꯄꯨꯡ 2 ꯁꯨꯔꯕꯅꯤ ꯐꯝꯃꯩꯁꯦ ꯑꯣꯏꯔꯣꯏꯗꯕꯗ ꯃꯤꯔꯦꯝ ꯑꯣꯏꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯇꯨꯃꯤꯟꯅ ꯄꯨꯟꯁꯤꯗꯣ ꯁꯤꯗꯩ ꯐꯥꯔꯛꯄꯗꯨ ꯍꯣꯔꯦꯟ ꯉꯧꯔ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯂꯣꯏꯅ ꯆꯥꯔꯣꯏ ꯆꯥꯔꯣꯏ ꯅꯪꯒꯤ ꯁꯤꯒꯤ ꯈꯣꯡꯕꯥꯟꯁꯤꯗꯒꯤ ꯄꯥꯄꯨꯅꯤꯅ ꯏꯔꯣꯏꯔꯁꯨ ꯄꯥꯛꯀꯣꯛ ꯆꯣꯡꯉꯦ ꯄꯨꯈ꯭ꯔꯤꯁꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯍꯪꯒꯤꯁ ꯃꯌꯥꯝꯁꯤꯒ ꯆꯤꯖꯨꯝꯁꯤꯒ ꯍꯪꯒꯤꯁ ꯃꯌꯥꯝꯁꯤꯒ ꯆꯤꯖꯨꯝꯁꯤꯒ ꯏꯕꯥꯅꯤꯒꯤ ꯒꯥꯔꯤꯒ ꯈꯣꯡꯉꯁꯤ ꯑꯣꯏꯗꯣꯏꯖꯥꯠꯂꯣ ꯑꯗꯨꯅꯦ ꯑꯩꯁꯦ ꯈꯟꯅꯁꯤꯅ ꯅꯪꯁꯦ ꯊꯤꯔꯛꯄꯅꯤ ꯃꯊꯛꯇꯁꯨ ꯂꯩꯍꯧꯗꯦ ꯃꯈꯥꯗꯁꯨ ꯂꯩꯔꯝꯗꯦ ꯅꯪ ꯀꯥꯗꯁꯨ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯩꯔꯝꯃꯅꯤ ꯉꯁꯥꯏꯗꯒꯤ ꯀꯥꯗ ꯇꯣꯏꯂꯦꯠ ꯆꯪꯈꯤꯕꯁꯦ ꯄꯨꯡ 2ꯅꯦ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦꯕꯣ ꯑꯁ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯐꯨꯔꯦ ꯊꯝꯃꯕ ꯀꯩꯅꯣ ꯅꯨꯄꯥ ꯃꯦꯁꯦꯁ ꯊꯥꯔꯛꯑꯦ ꯏꯕꯥꯅꯤꯒꯤ ꯁꯣꯏꯗ꯭ꯔꯦ ꯃꯌꯦꯡꯗꯣ ꯑꯩꯃ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯁꯤꯜꯂꯒꯦ ꯍꯟꯖꯤꯜꯂꯁꯤ ꯍꯦꯛꯇ ꯍꯟꯖꯤꯜꯂꯁꯤꯀꯣ ꯀꯩꯅꯣ ꯇꯧꯔꯁꯤ ꯎꯅꯕꯩ ꯇꯥꯏꯃꯤꯡ ꯆꯠ ꯍꯥꯏꯖꯜꯂꯨꯅꯦ ꯃꯤ ꯀꯩꯅꯣ ꯀꯣꯏꯅꯕꯩꯁꯨ ꯍꯥꯟꯅ ꯍꯥꯏꯔꯛꯇꯅ ꯃꯦꯁꯦꯁ ꯊꯥꯔꯛꯑꯒ ꯀꯩꯅꯣꯅꯦ ꯊꯥꯔꯛꯏꯔꯣ ꯃꯥꯏꯗꯣ ꯍꯟꯖꯜꯂꯨ ꯕꯦꯕꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯥ ꯗꯦꯠ ꯊꯥꯖꯜꯂꯨ ꯍꯣꯏ ꯗꯦꯠ ꯍꯦꯛꯇ ꯊꯥꯖꯤꯜꯂꯁꯤ ꯌꯥꯔꯦꯒ ꯍꯥꯏꯒꯨꯝꯁꯦ ꯑꯗꯨ ꯅꯪꯒ ꯈꯣꯟꯁꯥ ꯑꯩ ꯍꯥꯏꯔꯛꯀꯦ ꯕꯣꯏꯁꯇ ꯍꯌꯦꯡ ꯍꯦꯛꯇ ꯎꯅꯔꯁꯤ ꯂꯥꯛꯑꯣ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯂꯝꯗꯨꯅꯅꯦ ꯃꯣꯏꯔꯥꯡ ꯁꯦꯟꯗ꯭ꯔꯥꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯍꯥꯏꯔꯛꯑꯦ ꯅꯪ ꯅꯔꯥꯏꯕꯛ ꯐꯩꯌꯦ ꯑꯩꯈꯣꯏꯕꯛ ꯁꯨꯃꯥꯏꯅ ꯍꯪꯕꯗ ꯅꯨꯄꯥꯒ ꯐꯪꯖꯗꯦ ꯅꯪ ꯐꯣꯟ ꯁꯣꯏꯗ꯭ꯔꯦ ꯅꯪ ꯅꯨꯄꯤꯁꯨ ꯐꯪꯒꯅꯤ ꯒꯥꯔꯤ ꯊꯧꯔꯗꯤ ꯌꯥꯏ ꯅꯪ ꯅꯨꯄꯥ ꯐꯪꯉꯤꯀꯣ ꯅꯪ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯣ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯤꯀꯥꯟꯗ ꯐꯣꯟ ꯒꯥꯔꯤꯒ ꯂꯩꯔꯝꯕ ꯀꯥꯎꯅꯤ ꯂꯩꯒꯦ ꯅꯪꯁꯦ ꯊꯅꯖꯧꯔꯣ ꯆꯠꯂꯣ ꯁꯤ ꯍꯣꯔꯦꯟ ꯑꯣꯛ ꯑꯃ ꯆꯥꯕ ꯌꯥꯏ ꯀꯩꯅꯣ ꯑꯩ ꯂꯩꯔꯛꯀꯦꯃꯦ ꯑꯗꯨ ꯑꯗꯨꯗꯤ ꯍꯌꯦꯡ ꯎꯅꯕꯗꯅꯦ ꯅꯨꯄꯥ ꯈꯪꯉ ꯆꯦꯟꯈꯤꯕ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯌꯥ ꯈꯨꯆꯧꯁꯤꯒ ꯍꯣꯏꯁꯦ ꯃꯥ ꯎꯅꯕ ꯆꯠꯂꯝꯗꯥꯏꯗꯣ ꯏꯕꯥꯅꯤ ꯂꯣꯠꯈ꯭ꯔꯔꯣꯏ ꯑꯗꯣ ꯀꯩ ꯅꯨꯃꯤꯠ ꯊꯥꯖꯤꯜꯂꯤꯅꯣ ꯍꯌꯦꯡ ꯍꯦꯛꯇ ꯊꯥꯖꯤꯟꯒꯝꯃꯤ ꯍꯌꯦꯡꯅ ꯀꯩꯅꯣꯝ ꯅꯝꯐꯨꯗꯅ ꯆꯦꯜꯍꯟꯈ꯭ꯔꯁꯤ ꯏꯕꯨꯡꯉꯣ ꯉꯥꯒ ꯐꯥꯔꯣꯏꯗ ꯑꯣꯛ ꯂꯩꯔꯨꯒꯦ ꯂꯥꯛ ꯆꯠ ꯍꯣꯏ ꯍꯣꯏ The next day. ꯁꯤ ꯊꯕꯛ ꯆꯠꯂꯤ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯅꯣꯏꯅ ꯌꯥꯎꯗꯕ ꯌꯥꯔꯣꯏꯕ ꯅꯪ ꯅꯨꯄꯥ ꯑꯩ ꯅꯪ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯂꯥꯛꯑꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒꯤ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯂꯥꯛꯑꯣꯕ ꯑꯂꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯔꯤ ꯑꯩ ꯇꯣꯝꯕꯤꯒꯤ ꯊꯕꯛ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯁꯥꯏ ꯂꯩꯔꯝꯒꯦ ꯁꯤ ꯑꯉꯥꯡꯅꯤ ꯆꯠꯂꯣ ꯂꯥꯛꯑꯣ ꯆꯠꯂꯣ ꯍꯥꯏꯔꯒ ꯂꯥꯛꯑꯕ ꯅꯪ ꯉꯥꯏꯔꯤꯃꯤꯅꯦ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯀꯨꯏꯔꯦ ꯀꯩꯅꯣ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯄꯨꯡ 4ꯕꯨ ꯇꯥꯁꯤꯟꯗꯣꯔꯦꯅꯦ ꯑꯩꯁꯨ ꯌꯥꯝꯅꯗꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯅ ꯁꯛꯇꯣ ꯌꯦꯡꯅꯤꯡꯃꯟꯗꯅ ꯈꯣꯟꯖꯦꯜ ꯐꯪꯉꯤ ꯅꯨꯡꯁꯤꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯀꯩꯅꯣ ꯀꯩꯅꯣꯅ ꯑꯩ ꯍꯥꯏꯕꯗꯨ ꯌꯥꯔꯕꯕ ꯀꯩ ꯉꯥꯡꯉꯣ ꯇꯥꯗꯤꯌꯦ ꯍꯥ ꯌꯥꯔꯦꯕ ꯌꯥꯗꯤꯌꯦ ꯌꯥꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯣ ꯑꯩꯈꯣꯏꯁꯨ ꯅꯪ ꯌꯥꯕ ꯉꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯗ ꯅꯠꯇꯦ ꯃꯌꯥꯝ ꯀꯣꯏꯗꯦꯗ ꯑꯃꯅꯤ ꯈꯛꯇꯪꯅꯤ ꯑꯗꯣ ꯀꯣꯏꯗꯣꯏꯁꯤ ꯅꯪꯅ ꯑꯍꯥꯟꯕꯅꯦꯕ ꯑꯩꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯖꯕ ꯍꯥꯏꯗꯤ ꯁꯤ ꯃꯅꯨꯡ ꯏꯁꯤꯡꯁꯦ ꯑꯩ ꯍꯣꯔꯦꯟ ꯏꯁꯤꯡ ꯊꯛꯀꯦꯕꯀꯣ ꯅꯪ ꯌꯦꯡꯉꯣ ꯁꯤ ꯏꯁꯤꯡꯗꯣ ꯎꯗꯣꯏꯅꯦ ꯊꯃꯣꯏ ꯁꯦꯡꯃꯟꯗꯅ ꯑꯗꯣ ꯅꯪ ꯀꯌా ꯀꯣꯏꯒꯦ ꯅꯪꯗꯤ ꯑꯩꯁꯨ ꯅꯪꯅ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯑꯍꯥꯟꯕꯅꯦꯕ ꯑꯣ ꯑꯗꯨ ꯅꯨꯄꯥ ꯑꯃꯇ ꯀꯣꯏꯔꯛꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯨꯄꯥ ꯁꯨꯡꯐꯪ ꯐꯪꯉꯛꯇꯕ꯭ꯔꯥ ꯌꯥꯗꯕ ꯑꯩꯅ ꯅꯪꯅ ꯌꯥꯗꯕ ꯑꯣ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯔꯤꯁꯤꯅ ꯑꯩꯅ ꯁꯛ fazabainneba. Love me, I know you care. You care? I shall never. I'll be there. You are my love. Sao fazadane aidinya. Mission luti yengeng ko. Oh, si nang yari siya. Ya kai te pati. Ada kana ne. ꯆꯦꯡꯗꯕ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯁꯦ Mide kano ta haigiduna mi kano
인스타그램ꯗꯒ 페이스북ꯗꯒ ꯂꯞ ꯌꯥꯝꯅ ꯁꯦꯝꯅꯩ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯤ ꯁꯨꯝ ꯁꯦꯝꯃꯒ ꯐꯣꯇꯣ ꯅꯝꯁꯤꯗꯅ ꯐꯣꯇꯣ ꯁꯦꯝꯇꯪ ꯅꯝꯒꯦꯕ ꯐꯣꯇꯣ ꯀꯣ ꯁꯦꯝꯃꯒ ꯁꯦꯜꯐꯤ ꯇꯧꯔꯒ ꯁꯦꯝꯃꯣꯁꯦ ꯑꯝꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅ ꯑꯃ ꯁꯦꯝꯃꯒ ꯀꯌꯨꯕꯤꯔ ꯅꯪꯒꯤꯗꯨꯅ ꯀꯌꯨꯕꯤꯔ ꯅꯪꯒꯤꯗꯨꯅ ꯆꯦꯜꯂꯁꯨ ꯅꯈꯣꯏ Này bước đi đấy. Cái nó nồng lên ba chị. Chín. Ơi. Ai ra? Xin gì đây Nó này? đi xuôi đầu em đi nè. Đi qua đi ít phải giờ rồi nè. Ôi chị à, tôi có nắm nhà rồi mà. Mà đi mà con tôi thấy nó thằng cái tới đi ăn rồi bây giờ ngang như vậy. Anh là vào bung này thì gắt mẹ xem chi hay đâu. Mà này nè. ป้าเช่เหมือนนี่แหละแต่เราจริงลูกป้าเนาะบ่ะ Cái nó Như chỉ này là nó không xem mà xuống đây nào. con xem xin hết nè. Mà này đi ba cái này. Ba đi phải giờ bấm hàng can đi ra chi nó đi đâu đi. Nếu như mà nó muốn tông đến tôi nhỉ. Anh cũng muốn thay đổi được cái gì nó. 인기 치도 보니 그냥 자는 치도나. ไม่ฉันรับเต่าหวยนี่เต่าบุดรับเต่าหวยนี่เต่าบุดช่วยอย่างนี้ 럽도 시 럽도 분가이가이드나. 거의 한게 아 나는 더 그냥 빵 먹고. กะลีก็ไม่เป็นไรแต่พวกก็เป็นไรจ้ะ Chứ mà cô. Anh cũng đã từng phát sinh cái gì? Anh tôi biết rồi. 너희 나만 봐. 무서워 혼내도. 아 너희도 힘들었어. 어차피 파자니. 잘감 잡으대. Tao rồi vậy. Đây. Nó có đường thật lẩu này. Cái đâu con nổ. Số rim này, rim sao nhỉ? Ska có du thấy cả như thế. Ê du có con đó, ai có đến bị cái đâu kìa. Cái sao mà thu lẩu, làm thu lẩu ai thầm đấy con. Ai thu lẩu này. Xem. Xem sao một chút lẩu đó. 에이 câu như đấy. khi như là ổ này quá im sao này chứ là nó là phải phun dọa ông xử lý nào bánh sao cái này là anh thi như này rồi Cái này cái bánh nào rồi? Tụ cầu đấy chứ bộ. nào coi chú nào bên này cái vai lại xe là mua cái này Ya itu dia. cái này thì không có đâu sản chú lọ thi như Nang oi dia rồi bộ. 야이, 너 난기 나 시론 선기로. 야이. Ni mà ăn kia có, mỗi lần nào tôi làm anh xe là đông rồi Vậy có. 거기 저 안방 뭐지고. 마선 비 마서 가서 좀 오늘 비니. Nang ana mo ko dulu putul lagi. 야야. Kau oi sana. 어이다. 따이. กลางคืนก็แล้ว 고이드리다. 어디 디바니가 시시엘라 되나? ให้จะทายกี่เต่า 어디 시엘라 지라더나? ให้จะทายกี่เต่า As. 까리 이거 저시고. anh muốn tả tôi muốn tả là cái muốn tả tôi rồi hana maga koi na da khang ma do dai da ma na matung ta da pa sa pisha log de ma ma da tasla de ma soi ni kan ama ste ka pisha lagi kan li ma tả tôi rồi